ngasi nukhin pung ahum makhairom tawa matamda Imphal East District ki amadi Kangpokpi District alwanaba Maphaudam Police Station gi manung chanba itham moirang puren khunau gi manak nakna leiba laikongda masing yamlaba kuki miten chingna nomai kapsilakpodagi mafam aduda lengoi pektuna leiba khuja sing kaiduna chena khrem JCB yauna gari ahum mai tharam lei hari pau asina hairibadi itham moirang puren khuja sing hairiba mafam aduda mahuk sagum lengoi pektuna leiringai Kangpokpi District ki manung chanba Boyang Hill Range lomdagi lakwa masing yamlaba kuki miten chingna nomai kaptuna lakhi hairi masing khangdana kuki miten chingna nomai kapsilakpadagi khuja sing kibadagi chenakhi loinana mafam aduda leiba lengoi pekpada sijinaba JCB ama hydro gari ama amadi Thar Gypsy amaga kuki miten ching aduna mai tharam lei thogdok aduda JCB driver thokchom chawba sahi kuntra apokwa leikhidraba Mohindro Yaripok yambem lekai ngahak thiba phangludre nomai kapsilak le haibagi pau adu tabadagi maikai adomda khulngak libu khunja sing akan mamongda nomai kapnakhre hojik phawbagi oina asok apan phawbagi pau di laitri mafam aduda ehen security team ama sanchin khre hari panba yabadi mamangnusu itham moirang purianda lengoi pektuna leiringaida nomai kapsilakpaga loinana lengoi puba trakta nomai kapsinduna mai thakebagi thogdok leikrabani hairi thengna phangma pau amagi matung ina thiba khangna leiruraba JCB driver chawba mafam amada lotuna leiramdagi phangba ngamkhre hairi Oh. Oi. Apa ini? Gaari